ꯆꯠꯇꯅ ꯅꯪꯅ ꯀꯩꯗꯧꯅꯣ ꯅꯪ ꯀꯥꯏꯗꯅꯣ ꯅꯪ ꯆꯠꯂꯤꯅ ꯑꯩꯗꯤꯅꯦ ꯂꯩꯅꯥ ꯍꯣꯏ ꯎꯇꯤ ꯊꯣꯡꯉꯤ ꯑꯗꯨ ꯆꯥꯒꯦ ꯂꯥꯛꯄ ꯀꯔꯤ ꯂꯩꯅꯥꯍꯣꯏ ꯎꯇꯤꯕ ꯌꯥꯔꯣꯏꯅꯦ ꯄꯨꯟꯁꯤꯗꯣ ꯃꯤꯒꯤ ꯆꯥꯛꯁꯪ ꯁꯌꯥꯒꯤ ꯃꯅꯝꯁꯦ ꯁꯨ ꯅꯝꯃ ꯂꯩꯔꯦꯕ ꯅꯌꯥꯡꯅ ꯀꯪꯉꯤꯕ ꯆꯥꯅ ꯆꯥꯒꯜꯂꯤꯕ ꯃꯊꯤꯕꯨꯡ ꯂꯥꯎꯔꯤꯕ 시계 지적으로는 잡수인 인데도 그다음에 마시오가 그 하여튼이네 프루트 하려면 그 그래프군바 애플군바 바나나군바 그래서 하나 아 그래봐 내나오기 우티 통해봐 ꯍꯣꯏ ꯎꯇꯤ ꯊꯣꯡꯉꯤ ꯑꯗꯨ ꯆꯥ ꯂꯥꯛꯏꯅꯦ ꯍꯥꯏꯕ 어 좀 질러도 돼 지봉ꯗꯤ ꯃꯥꯅ ꯂꯥꯎꯋꯦ 어디 라오베 너 디리비마 앞에 동 ꯌꯥꯔꯦ ꯆꯪꯉꯣ 이봉아 지봉아 ꯆꯠꯂꯣ